Meeyamgi meehut oiriba-singna leiribasi meeyamgi thabak tounabani Phamduna Leithoknaba Natte haina Manipur Legislative Assembly Speaker Thokchom Satyabratra phongdokkhre. Athobasingi liglam thiba lop Manipur na sinduna Leng on the Pat haina mingthon ba kumja Englishingani kunmangagi calendar among us Manipur Legislative Assembly Speaker Thokchom Satyabratra gi yumda phong bagi thoram ga mari leinana wafamasi speaker na phongdokhibani. Thoramaduda athobasingi liglam thiba lop ki thomi sing yauna maru oiba mioi kaya su saruk yakibaga loinana Leng on the Pat haina mingthon ba calendar adu hauna bi matung ina phongduna saruk yakiba singda phanghanke. Speaker TA Satyabratra na thoram aduda mahaki warol thamladuna mahaki oinadi Meeyam gatana duna tauba yaba thabak sing tauri handak Union Home Minister Amit Shah ga unaruba aduda state asigi damak karigumba thabak kharadi taurakani khale state asida su assembly constituency sing da leiriba Meeyamgi meehut oiriba sing asi Meeyamgi thabak taunanabani MLA famgi damak Phamduna Leithoknaba Natte haike amaromda Assamgi Kasar da leiriba Lengon the Pat ase Manipurgi Puariga Yam Namari Lainaba, Tadok Naba Yadraba Mafam Amani, Mafam Masibu Semgat Nanabahot Nabada, Pangbayaba Mateng Pangani Haibagi Tazabasum Hakna Piki. Ahoy si chumna sum hamaga lainaba dong tem yang yu na laki budi nataba aduna kayu makara ahoy sa ta so angam level da praja sing awana si mai na kondi honda si mathau tai haiduna khanjera kanda ahoy awa bagi paudam si tamjeru bani adu matung na mana thu matam da thabo lokhat bir kani haina su ta pi rei lokhat bir kani na khanjai lengonda bi pat haiduna min khomba calendar si phongdok chawin mini aduga ai thamoi da phawja basi phongdok ning base akhoi mamang da leibira mai ning thawsina leibak si dong da karam philip no mi leibak si kan na kai do mi haibana sing bu mai seng na puthong na wedong ta si calendar si putho ba hobuni masi mai seng na putho ga akhoi gi leiri ba mai tai sing da du magi thawna ma pi na ba thawlam ne na khale